ngasi faubada Thobal district COVID-19 positive oikiba mioi chamaga kuntha taruk sure. COVID-19 positive oiba masing Hengatlakpadagi Numit 13 ne Manipur Pumba total lockdown Laothokhre. Manipur da ngasi faubada COVID-19 na positive oikraba mioi masing 2015 sukre. Active case 738 oirakpada natana Manipur gi Thobal district amadi Jiribam da travel history laitaba mioi khara positive oirakpadagi laichat asi community transmission torokpa yabagi akiba laibadagi mangjaunana checksin thaurangi thabak laukhatpa oina hayeng nungtil pung ani dagi hauraga August 5 fauba Manipur Pumba total lockdown Laothokhre hiramasigi matang ngasi nungtel pung mari makai taba matamda state cabinet mifam amadi state COVID-19 consultative meeting phamduna kari karamba section thaurangi thabak lakhot kadagi haibagi matangda yamna khanakhre chief minister N Birena chair lawduna phamkiba mifam aduna yamna kupna khanaraba matungda hayeng July 12 dagi hauraga numit 13 ni Manipur Pumba total lockdown lauthognaba phirep lawkhre haire lockdown manungda miyoi amatana yumdagi mapal thoktana chathok chasin tawba yahandaba tangai fadaba essential servicing amadi e paugi mari leinaba hiram singdade khara komthok panatana atai hiram amatada komthok tawdana checksin thaurangi thabak chapchana lakhona basu khanaki haire